ꯀꯧꯕ꯭ꯔꯨꯗꯅꯤ ꯏꯃꯣꯏꯅꯨ ꯃꯐꯝꯗꯅꯤ ꯃꯌꯥꯝꯁꯨ ꯂꯥꯛꯅꯔꯤ ꯅꯣꯡꯁꯨ ꯃꯪꯉꯤ ꯇꯧꯏ ꯑꯩꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯉꯤ ꯀꯥꯡꯁꯣꯏ ꯊꯣꯡꯖꯟꯕꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯑꯂꯨꯅꯦ ꯍꯋꯥꯏ ꯊꯥꯛꯅꯦ ꯉꯥꯔꯤꯅꯦ ꯉꯥ ꯑꯌꯥꯏꯕꯅꯦ ꯇꯧꯔꯒ ꯀꯨꯀꯔꯁꯤꯅ ꯆꯥꯛꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯇꯦꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯉꯁꯤ ꯗꯦꯠ 9 ꯑꯦꯄ꯭ꯔꯤꯜ 2022ꯅꯤ ꯍꯥꯎꯇꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯧꯕ꯭ꯔꯨꯗꯅꯤ ꯏꯃꯥ ꯏꯃꯣꯏꯅꯨ ꯃꯐꯝꯗꯅꯤ ꯇꯦꯡ ꯃꯅꯨꯡꯗꯅꯤ ꯂꯩꯔꯤꯁꯦ ꯏꯃꯥꯟꯅꯕꯒ ꯑꯩꯒ ꯌꯦꯡꯍꯟꯒꯦ ꯃꯃꯥꯡꯒꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯂꯩꯆꯤꯟ ꯐꯖꯅ ꯊꯥꯔ ꯂꯩꯔꯝꯃꯦ ꯏꯪꯕꯗꯤ ꯌꯥꯝꯅ ꯏꯪꯗꯦ ꯃꯃꯥꯡꯗꯗꯤ ꯐꯖꯅ ꯏꯪꯕꯅꯤ ꯃꯃꯥꯡꯗꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯀꯥꯕꯅꯤ ꯍꯟꯗꯛꯇꯤ ꯊꯥꯁꯤ ꯈꯤꯇꯪ ꯊꯦꯡꯊꯕ ꯃꯥꯜꯂꯤ ꯃꯃꯥꯡ ꯊꯥꯗꯗꯤ ꯏꯁꯤꯡꯁꯦ ꯎꯟ ꯇꯥꯔ ꯂꯩꯔꯝꯕꯅꯤ ꯃꯤꯁꯨ ꯂꯥꯛꯅꯔꯤ ꯑꯗꯨꯝ ꯂꯦꯞꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯏ ꯑꯩ ꯉꯟꯅ ꯍꯧꯒꯠꯄꯅꯤ ꯑꯇꯩꯁꯨ ꯍꯧꯒꯠꯂꯦ ꯁꯤꯡꯅꯤ ꯊꯛꯄꯤ ꯆꯥꯕꯤꯁꯤ ꯁꯤꯡꯁꯤꯡꯅ ꯇꯧꯕꯅꯤ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯃꯐꯝꯗꯅꯤ ꯑꯩꯅ ꯆꯠꯂꯤꯁꯦ ꯁꯤꯗ ꯏꯃꯥ ꯏꯃꯣꯏꯅꯨ ꯀꯧꯕ꯭ꯔꯨ ꯃꯇꯣꯟꯗ ꯈꯣꯏꯔꯝꯕ ꯆꯠꯄꯅꯤ ꯁꯃꯅꯨꯡ ꯉꯥ ꯑꯍꯤꯡ ꯑꯃ ꯂꯦꯛꯄꯅꯤ ꯑꯌꯨꯛꯇ ꯏꯔꯨꯖꯔꯒ ꯁꯦꯡꯅ ꯇꯧꯔꯒ ꯈꯣꯏꯔꯝ ꯊꯣꯛꯀꯦꯅ ꯇꯧꯕꯅꯤ ꯅꯣꯡꯁꯨ ꯃꯀꯨꯞ ꯆꯨꯁꯜꯂꯛꯑꯦ ꯕꯣꯔ ꯐꯖꯅ ꯅꯤꯔꯒꯦ 5 ꯁꯨꯕꯅꯤ ꯀꯥꯔꯤꯁꯦ ꯂꯩꯆꯤꯟ ꯐꯖꯅ ꯊꯥꯏ ꯐꯨꯀꯤ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯍꯪꯉꯣꯏ ꯁꯈꯣꯡ ꯏꯪꯁꯤꯜꯂꯛꯑꯦ ꯏꯃꯥꯟꯅꯕꯁꯤꯡ ꯆꯠꯂꯤ ꯑꯩꯈꯣই 5 ꯀꯥꯔꯛꯄꯅꯤ ꯎꯗꯔꯦ ꯍꯦꯟꯅ ꯊꯥꯖꯤꯜꯂꯛꯑꯦ ꯃꯤ ꯀꯨꯟꯅꯈꯔꯦ ꯉꯟꯅ ꯀꯥꯕꯁꯨ ꯌꯥꯎꯋꯦ ꯁꯝꯃꯔꯨꯝꯁꯦ ꯅꯣꯡ
ꯇꯥꯎꯕ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯃꯈꯨꯝ ꯍꯧꯖꯤꯛ ꯇꯥꯍꯧꯗꯦ ꯍꯥ ꯃꯈꯨꯝ ꯃꯈꯨꯝ ꯆꯨꯏ ꯁꯤꯗꯒꯤ ꯀꯥꯍꯧꯗꯣꯏꯅꯤ ꯁꯝꯃꯔꯟꯁꯦ ꯎꯗꯔꯦ ꯂꯩꯆꯤꯟ ꯊꯥꯗꯗꯤ ꯐꯖꯅ ꯎꯕꯅꯤ ꯐꯖꯕꯅꯤ فجأة سلسلة ايه سلسلة نوꯡꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯆꯨꯏ ꯃꯇꯣꯟꯗ ꯂꯦꯟ ꯇꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯍꯟꯁꯤꯡꯅ ꯂꯥꯏ ꯐꯠꯇꯕ ꯆꯪꯗꯦ ꯑꯃꯗꯣ ꯃꯇꯣꯡꯒꯤ ꯇꯥꯕ ꯅꯠꯇꯦ ꯏꯪꯕꯗꯤ ꯐꯖꯅ ꯏꯪꯉꯝꯃꯅꯤ ꯁꯤꯗꯧꯔꯦ ꯃꯈꯥꯗ ꯌꯦꯡꯉ ꯍꯣꯏ ꯆꯠꯀꯦ ꯃꯇꯣꯟꯁꯦ ꯐꯖꯅ ꯏꯪꯉꯦ ꯅꯣꯡꯁꯨ ꯃꯀꯨꯞ ꯃꯀꯨꯞ ꯆꯨꯏ nusus khasisigi nong tagibagi lekhon kha kha thoi Sana nal he side ne wa phang ne has nganna kaagi tawbani nongna kaaba yadabani nganna adu hagotlabani ngasai pung 4 makhai da hagotpani matongi wa ma yoksada yogdore as fazana lesin thajlai swadagi dong ingu phangwani maton ma ka bada keno nga tane wa nga tane ingwa de fazana inge nong suma ko ko susale u do le u ga da me lesin na u da Sidagi matong
Đây, thôi đây. Xin mấy cả đấy, bắt một câu đây. Nào, nó đang ngủ phần đây. Mấy cả đấy. Rồi, cái một suy. Rồi, xong rồi.